Laibak miyam khatna halaga yengduna leigadabu oirabadi Mikhal pangthoktina mihut khanba made leingak leibagi mathau tadre haya Chief Minister Nongtaman Birena Fongdokre. Tungi mirol singi khandana mamangda palamba leingak leisingna mana pamba mawongda leingak jukli pairambaduna ngasigi mirolna kamthengna wahobani haina Chief Minister Nongtaman Birena Fongdokre. Hayengdagi hauraga nimit nini OPD gi thabak thoram khudimak leplagani haina All Manipur Health Services Doctors Association na lauthokre. State asigi ngamkhai gi jayet nabalei ba jeragasida Chief Minister na state asigi boundary kaheloi hairibasi oithokpa yaroi haina Manipur People's Party na haikre. Assam Rifles na lupa crore taranithoi rom yogadaba aina tingkraba WY tablet sing moredagi fagat pangamkre. Lilong City ona Lilong Makhali kai dalaiba miyoyamagi yumdagi huralakpani haiba gari kaya fagat pangamkre miyoy ani fare. Amade driver bu yamna hanthaba mawongda ngangkiba sapamcha jadumanina miyam khangna sengdokadabani gari thauringaida lambida leiba kakcheng fawba takningdaba driver singna mamal yamlaba thawai kaya puduna chatlibani haire. As news bidang tabiri ba kwai pum namak po ay SILKY CHANAMBAM na taramlok chiri. COVID-19 dagi ngakthok na ba kutuin hambiyo, hand sanitizer siznabiyo, mask piyo, fitaru ki distance tambiyo, yari pa makay, vaccine dose na kapthok piyo, Jackson bana pum namaki ay fabani. Hawjuk pao sandok na pichiri. Imphal West ki manung channel ba sangay tilda nauna saba Manipur Police ki outpost nga si Chief Minister and Birena Hong nabimatong inasangga kre, mamang dalay rambalay nga ka, Narendra Modi na luchingba BJP ki leingak lakraba matungda leingak ta khenabal lakle miyam ki awat apa amadi pendabal leirabasu leingak asani yang singane miyam nungsinan na leina na ba leingak lon adune ngasi BJP na piba horakli base leibak miyam marakta maga khanna halaga yengduna leigada boirabade leingak amal leibagi mathau tadre loinana Mikhal pangthoktuna miyam ki mihut khanbagi wahanthok leitre haina ngasi gi thawramaduga mari leinana Chief Minister and Birena Fongdokhi Mamang da leiramba leingaki matang da paladuna mahakna makhatana haikibada matam amada leiramba leingaki matamda aikoi masal amaga thazanaram de amade unabada nungsinaram de adumoinamak ngasidi lamdamasida jingmi haiba tami haiba leikidre punsinduna amatoybegi wakalonda leire haibadu handak pangthokiba sangai komai damiyamna uba fangkre masimakni lamdamasigi ipai pusingna pamjaram bahairaduna aikoi masal marakta politics ki khudongchaba lowning bakharana tongan uhanaba made thugaina bahotnaramani haiki palel gi thodoki matangda Chief Minister na penda bafodok pagaloinana mob justice ki wakal thadokadabane lona logi abathabak Hansi police singi marakta semdok na ba makok tongba official singaloy na tabak lokatli sangay till December liba Olympian Park matang da paladun hairiba pakasi loirak pada sangay till mafamasi tourist singi ajoba mafam mamasoy dina oiragani India Gate State singdagi amade mapaldi lakpa lamkoy bisingna hairiba mafamasi sungsoy shoy dina yengba laklagani haiki ngasigi tharamadugi matung Chief Minister na sangay tilda paikaliba Olympian Park ki fibam suwag tingna na chatuna yengsinki. Manipur gi apun magisaktam sagad padi lairadana ngamkay paring fawba miyam ningtina Kanghalamdabana aranba soiba kaya semdok pada made state asigi aseng masaktam sagana buhanabada matam changbani haina Chief Minister Nongtaman Birena Fongdokre wafam ase lamsang kendragi mayang langjeng kuthabida nauna saba RCC ki tonga mangase Chief Minister Nongtaman Birena sangada na miyamda kutsanabagi thoramda Fongdokibane tungi mirol singi khandana hauki balengak lisingna mana pamba mawongda leingak chukli pairambaduna ngasigi mirol na kamthengna wahawbani haina CM na Fongdokki Public Works Department na sangna pangthokiba thong kutsanabagi thoramadada CM na Jing tamani ki marakta lainariba Maria Sisu na kay sanglamdaba duna maram oiduna hatna sunabagi tawdok wathok kaya thokrabasu ngasidi amatto oina punsilakle BJP na Center Amada State asida lengak chukli pairakpadagi lamdama sida chatharamba mihat mipungi tawdok silakhanbata natana ban blocket tawduna miyamna piramba chaitheng sing kokhan mangamle haiki COVID-19 na maram oiraga jahi ani hena chakhot thorangda thintha hankrabasu lengak asin
ꯂꯦꯞꯇꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯦ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ ꯍꯧꯔꯒ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯏꯅꯣꯒ꯭ꯔꯦꯁꯟ ꯃꯟꯊ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯈꯨꯠꯁꯟꯅꯔꯦ ꯃꯈꯥ ꯇꯥꯅꯁꯨ ꯆꯤꯡꯇꯝ ꯑꯅꯤꯃꯛ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄ꯭ꯂꯥꯅꯤꯡ ꯑꯣꯊꯣꯔꯤꯇꯤꯒꯤ ꯗꯦꯄ꯭ꯌꯨꯇꯤ ꯆꯦꯌꯔꯃꯦꯟꯒꯤ ꯊꯧꯒꯥꯏꯁꯨ ꯄꯨꯔꯤꯕ ꯂꯝꯁꯥꯡꯒꯤ MLA ꯁꯣꯔꯣꯈꯥꯏꯕꯝ ꯔꯥꯖꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ Mamangi Alamanjina Nadia, Karigino Harkanda, Santi Sayungi, Maduna, Hapa Harduna Sayeva, Maduna Kui Haksang Sokteva, other Hujiki Krai, Mogi, fertilizer, Moy Hardula, Kodaki, Ha diabetes Narega, cancer Narega, Ku Narega, the low river Kui Samase. Natural farming, Hanjalanga, Bohona, Joki Sangi Mela, Koina Tori, Kamana Tormibra, the Tivolas, Kandi, Mamanga Hansi. Nasiki Mirosik, mining with the heavy works of the Moy Torum. Tampaki Lamsiba with a secure. Hayengdagi Hauraga Nimit Nini, OPD gi Tabak Thoram Kodimag Lip Lagani Haina, All Manipur Health Services Doctors Association AMHSDA na Fongdurkle, Association Asiki Secretary Dr. P. Loli Mauna Fongdurpagimatungina, Tasiki Tankonumdo Yamadikun Marida, Taubalamadi Bisnipurgi Doctors Amadi Nurses Yauna, Chief Medical Officer, Medical Superintendent Singh Yauna, Consultative Mefam Ama Pangtuki, Manipur Lenga ki Doctor Amadi Nursing na Thakaya gi Mamangdigi, Lengak the demand kaya Tauduna, Tanduna Changsulaki Bakong Jangasi, Tawai Biraktrabadi, Pangtokiba, Mefam Aduna, OPD Matau Lepagi Kong Jangasi, Jangsinaba Firip Lobane, Masi Faubada Manipur Lenga na Tabi Dragade, Matam Kaktana, OPD Tingbagi Kongzang Jangsilakani Haina, Fongdurukle. But considered the doctors as bonded laborers. Because of this very reason, the joint meeting have taken up this stringent action to close down OPDs for 2 days with effect from 27 December 2022. And if the Manipur government still remain adamant and not ready to give or to grant our demands, then the association AMSDA will go ahead with indefinite strike, indefinite shutdown of the OPDs thereafter. Manipur ngamkhai kaheloi hairabadi ngamkhai gi wafam lakbada state ki lengakta tanaramba haiba akhanaba provision ama Indian Constitution gi Article 3 amadi 4 da hapchin bachangi haina Manipur People's Party MPP gi President Chingakam Samjaina Fongdukre Imphal gi Polo Ground maning da leba MPP gi loisangda ngasi party asige yangkhai mangarak suba mapokuman thauram ngasi haunabi matungina pangthokre thauram aduga mari leinana Chingakam Samjaina makhatan haikibada Manipur lengak khaktana state asige ngamkhai kaheloi haibani Status the Ngamkai Yoiba Jayet Naba, Lamdamasa the Puna, Kundaminari Furup Sina, Homeland Talakpa, Asinamara Moiraga, Status Kaikigadra Habegi, Akib Ama, Miam the Foundry, Status Hojik Ngamkai Yoiba Jayet Nabama Lady Ba Jerakasida, Chief Minister na Status Boundary Kaheloi Haribaso Topuyaroi, Wafamasi, Jammu Amasan Kashmir Kaikiba Todokna, Saki Oikrabane. Leibak asige Constitution the Yauriba, Article 3 amadi 4 asida state asige ngamkai semdok semjin tauge haiba matamda state kilenga kahana khanaramba haiba akhanaba provision na mahapchin bachangi MPP na regional party ama oina namdamasigi miyam na fauriba mipai basi lehendana ba pandam thamle lakliba kumjali singani kuntareta pangthokadariba MP Mikhalda party asige oiba mirep ama thakatuna hairiba pandamasi fangnaba hotnagane mahakna makha taraduna party asige hana thopuramba Singadina party asi ontokpa fiba mamada tamlambana maramoiraga party asi miyamna thazaba tamlaktaba party mu oire masigi mathakta party asi manungamadi mapangi safu kayana party asi thugainaba tawriba silepiu party asi gi thau puriba singda puba thangmangam loidaba sel gi demand amadi aki tujungba fawhan batobiganu haina fongdoki ngasigi tharamadu de MPP gi working president Ningombam Ojit vice president Potsangbam Jamini vice president Dr. Yanglem Manikuman amadi party Bunung sejaba miyoi kayana saruk yaki. Manipur gi lamkhai maramda state amaga na daga institution country jinga karigum mong karada yena baleri base lonena Manipur taminari ba phurup kayana magi homeland tanaba Manipur leri ba praja jingina Manipur se kai gi da haiba chingna bagi matang sireda Indian Constitution gi article amo masung mari da federal government na tawning ma tawba yaba matar pa yaba hapchan ma yaba chawthol ma yaba pisan ma yaba mase Manipur state sokdana bidamuta provision ma hapchal biraga Manipur gi lamdi kai ba yaroi karigum ba kai ba targa ju Manipur Assembly ki wari abngi matunu tawudawni haibase hapchan andingi
5 Assam Rifles ki More Battalion ng ngarang namidang pung mapal rom tapada punna lupa crore taranitoy rom yogadaba ay na tingkraba WY tablet sing More dagi fagat pangamkre hayriba polam sing adu Assam Rifles ki kangbo mana More gi dalpati ma de Sunrise Ground da patrolling chatpada Indoman mangam khaigi dalpati manakta leba border pillar number 78 dagi miyoy ani asang bakaw magalonina More rom da lansin na bahot na ba Technique, Masagi Saktak na Basam Rifles ki kangbo na hot na bada, numidangi kudong java load na miyoy aniado, makoy na pura pagkawa do hundok lamlaga, man marom da Jensen ki hayre, Assam Rifles ki kangbo na, kawa do hangdok to ni yang lubada, hangampal majugi plastic ni yomba, peget kunda hayri ba WY tablet singado yawram ba technique bane, fagat labo po alam singado charag na kilogram Kunhumdoi, Gram Chani, Lumbagaloy na Maling Kaitil the Charak na Lupa Crore Tarani Tegla kung Furum Gyogani Haina Sam Rifles ki Charolaman Hayre. Ngarang ayuk pung taruk makairom tabada lilong makhalikay dalayba MTS Elias Apik apopalay kidraba MD Halim Kauba miyoyamana. Mahaki kutpo galoy na nahuralak pa ni Haiba gari kaya lilong studio team mamana MTS Elias Apik ki yumdagi fagat pangamkre. Fagalaba gari sing adudi amuba majugi Honda Dayu ama TVS Antok ama amuba amadi angang majugi TVS Antok ani Silver majugi Maruti Alto LXI anine Maruti Alto anigi manungda amagi number D MN01X2622 ne Gari huran baga chena ba gang member kara fagat na batibo hambagi tabak kana jatharingay da ngarang namidang wairam pung taruk makairom tapada Imphal West ki Embassy Church managta miyoy karana gari huran na bahot na rehay ba kak na bapaw fang badigi Pulis na kudak to chang sendo na tibo hambagi tabak jatabada miyoy ani fagat pangam kibane fagalaba miyoy ani adode lilong dam mamang dige yung kaibam Islaw Rahman jahikun humdoy apokpa MD Islamuddin amade lilong dam makadagi kulakpam sahid Ali Elias Mamay Elias Asif Chahikun apokpa MD Rashid Ali ne fagalaba miyoy singa di polam singa dolilong police station da kul sinaki bagaloy na kesa man lakot kre hayre police na gari huran bele January ba ato pa miyoy singa do fagat na ba kan na hot na ri hayre Sapamcha Jadumani Kawa Miyoyamana driver bu yamna hantaba mawongda ikaiba pikibagidamak miyoyasina leibak miyam khangna sangdok trabade mahakbu boycott tawgani haina ngasi ayuk ziribamgi Ziri News Network ZNN ge conference hol de pangthoki ba pawgi mifamamada All Ziribam Road Transport Drivers Union AZRTDU ge Secretary El Maniton Singh na fongdokre mahakna makata na haikibada hawkiba December kun mathoida None District ki manung janaleibak khopumge lungsai lambida thokiba laibak tiba accident ki tawdokta Ozamati Mahiroi Singh Laikidaba Aduda driver bu yamna lairik haitaba made driver Singh bu thawai usatabagi mawongda Sapamcha Jadumani Kauba miyoy asina ngang sakibadu All Ziribam Road Transport Drivers Union AZRTDU na akan mamawongda kandem tawe gari thauringaida lambida leiba kakchen fawba takningdaba driver Singh na mamal yam laba thawai kaya puduna chaliba aduda accident thokhaningbagi maram karigi legadori pano haina El Maniton Singh na fongdoki Sapamcha Jadumani na athuba matamda miyam khangna sengdoraktrabade mahakpu social boycott tawgani haina pawmisingda mahakna makhata na fongdoki ngasigi pawgi mifamatuda union ge finance secretary K Anil Singh joint secretary S Raman Singh amade publicity secretary N Arun Singh susarukiyaki Manipur ki ching amadi tam Jawaharlal Nehru na khaidok lamkibani haina Manipur ki chief minister na miyam da fongdokiba du yungfam yawdaba wafam ni haina Manipur Pradesh Congress Committee MPCC ki vice president Hareswar Goswami na pawkum pirakle BT Rote leiba Congress Bhavan nga si pangthokiba pawgi mifam amada Hareswar Goswami na makatara duna mapanlamda BJP lengak lakpadagi defense ki maruiba khutlai missile na chingba mirai bakta thadok pangamle hairiba sisu kari sukhangdana wangang ba male Congress ki matamda malem gi oina India na nuclear power ki lamda marisuba oina leiram ki masadanatana science and technology ki lamda kumang chawsinduna ISOR na kumjalising macamapal humfumapal day India ki ahanba oina satellite area bat launch toki kumjalising macamapal marifumathoida telecom satellite Apple potoki kumjalising ani Nepalda thalaibakta mission Chandrayaan launch toki bakloinana tongan ba chawkhat tharangi hiram kayada malem gi oina India na mangzin thaba ngamkibane Hareswar Goswami na BJP lengak pu maral siraduna BJP lengak na Congress na paikhalamba thabak Thoram Singh maming onthok laga makhata na thabak sing adu paikhat panatena ngasi fawba anoba thabak Thoram amata paikhat pe leitri haiki
ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗ ꯂꯣꯏꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯝꯃꯕ ꯑꯃꯁꯨꯡ ꯁꯦꯝꯕ ꯁꯥꯕ ꯍꯧꯒꯠꯂꯝꯃꯕ ꯂꯝꯕꯤ ꯉꯥꯛꯇꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯉꯩ ꯆꯍꯤ 15ꯃꯨꯛ ꯁꯤꯗꯩꯗ ꯊꯣꯡ 30ꯒꯤ ꯃꯊꯛꯇ ꯁꯥꯗꯅ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖꯁꯤꯡ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯑꯃꯁꯨꯡ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯕꯤꯖꯦꯄꯤꯒꯤ ꯃꯇꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯇꯧꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯇ ꯃꯃꯤꯡ ꯊꯣꯟꯖꯟꯕ ꯃꯆꯨ ꯈꯔ ꯆꯪꯖꯟꯕ ꯇꯩꯁꯟꯕ ꯃꯉꯥꯏꯔꯦ ꯕꯤꯖꯦꯄꯤꯅ ꯄꯥꯟꯕ ꯃꯇꯝꯗ ꯏꯝꯐꯥꯜꯗꯐꯥꯎ ꯚꯤꯖꯤꯕꯜ ꯑꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠ ꯕ꯭ꯔꯤꯖ 5-6ꯈꯛ ꯁꯥꯕꯁꯤ ꯃꯉꯥꯏꯔꯦ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯅ ꯃꯩ ꯈꯔ ꯊꯥꯜꯂꯒ ꯂꯝꯕꯤ ꯈꯔ ꯁꯤꯁꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯐꯩ ꯑꯗꯨ ꯁꯤ ꯃꯉꯥꯏꯔꯦ ꯌꯥꯝꯅ ꯚꯤꯖꯤꯕꯜ ꯑꯣꯏꯕ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃ ꯑꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯁꯪꯖꯟꯕ ꯄꯥꯛꯊꯣꯛꯄ ꯆꯥꯎꯁꯟꯕ ꯄꯤꯛꯁꯟꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯍꯣꯡꯕ ꯑꯃꯐꯥꯎ ꯂꯩꯇꯦ Manipur haukiba pung 14 mioi amata COVID positive oiba thengnakhide Hojik state asigi oina active case amata leite COVID command control room dagi thadorapa report ki matungina laichat asidagi mioi amata naba fagatpa thengnakhide fagalakpagi jang chada marifutara Nepal 10 mari tarukta lengdana leire Manipur ngasi faubada punna mioi lakh 13,000 chatruk kunteret COVID test tokibagi manungda COVID positive oikiba mioi punna lakama lising kontra mapal chamapal kunithai sukre laichat asina maram oiraga mioi leitaba yaukhide amade lamdam asida laichat asina maram oiraga leikidaba apunba migi masing lising ani chamanifu mapal de leire Haukiba pung 10 da India da nauna mioi chama marifutara mari COVID positive oire lainasana maram oiraga mioi amata leikidaba yaukidre Fagalakpagi jang chada marifutara Nepal 10 Nepal suino oire apunba confirm case na koti mari lakh nifutarok lising humfutara tare chahum ani yeukre active case na lising ahum chamri ko Nepal dan tharak le lainasana maram oiraga leikidaba migi masingna lakh manga lising kontra chatruk marifutara mangane Laina asidagi naba faduna discharge tokiba migi masingna koti mari lakh nifu mathoi lising nifu humdoi chama humfutara mapal ne Laina asidagi ngakthok naba vaccine kapthokiba apunba migi masingna koti chani kun hen kre Malim gi oina COVID laichat na khwaidigi hena sokhala lebak singi manungda US na ahanba Indian anisubada amade France na ahum subada leire awang nangpok state ki oina Assam na ahanba Mizoram na anisuba amade Manipur na ahum subada leire Tasigi kunhumdoida Kakching district ki Palel police station ki manung chanalaiba Palel mamang lekaida dukan phambi amaga nupa amaga khatna chainaba yaurakpadagi nongmai kapthorakpada dukan da pot leiba lakpi moirangthem Jimmy chahi 13 mapuroiba moirangthem Kiran Palel mamang lekaida nongmai maruna panduna leikidaba thodokpo poirei leimarol maira paibi apunba Manipur amade All Manipur Women's Voluntary Association amaobana yaningdaba phongdorakle Khatna chainaba made saunabada nongmai puthoklaga kihan khanghan bagaloinana nongmai na kapkani haiba wakhalona se pangdabagi thawongne nongmai bu mapamatam chadna sizinabagi tabagasi yamna toina thokpa thodok ohenbigano license kan paibada wakal fathaba ngamdabadagi iramdamasi mesimina toina thokpagi fimam amal lagle license paibiriba singna wakal fathana mafamatam chana sizinabiyo asigumba thongasi makata na among hana thokhantana ba marilena authority na matam chana warak watembina ba haizari loinana thodogasi de January ba mihatpa aingyo ba matik chaba cherak pigadabani haina association asigi general secretary amade poirei leimarol mera paibi apun Manipur ge general secretary anina khudyak piduna thokpa cherola man haire Manipurda school gi mahiroi sing puthok pusin tawriba maruina bus van amade makong ahum panba gari sing asoi angam thoktana ba lengak na piba chana kanglon ayambana indaba thengnere lengak na piba chana kanglon singi thawai wawaidana pufam thokpa angang masingdagi hena puba yauri basi aingi matungina jarak fangba yaba thawongne masigaloinana gari singna madam chana amade chang naina mari lena bache chang amade gari gi fitness check togadabane hairiba sing asi yenglaga school gi mahiroi puthok pusin tawriba gari mapu amade authorities singna chana kanglon asi tungina chatnaba transport director Dr. Nivedita Larilakpamna thopacharolamana khanghalakle Awang Sekmai Schedule Cast Development Committee ASSCDC na Awang Sekmai Community Hall mamang digi National Highway 2 tabal lambiani gi marakta leiba Kangzeng leima RCC bridge ase lenga ki matenga mata yaudana saraba matungda ngase committee asigi president Khwairakpam Surjamani na ribbon kaktuna Maikai Adomgi Miyamda Kutsinakre Thong Sangabagi Tharamadu Sekmai Kendrigi XMLA Khwairakpam Devendra Committee Secretary Khwairakpam Iso Chandra Treasurer Khwairakpam Anil Sekmai Kulgi Kulakpa Khwairakpam Nilamani Retired EO
Angom Brajamani, Richard A.E. Moirangtiam Borajau, Sekmai Gimaiba Puril, Yumkaibam Yaima, the committee Gimaruba member Kayana Sarukyaki, Nasiki Toramaduda, ASSCDC President Quirapam Surjamani Haikibada, Committee Asinangasi, Lengaki Matingamata Yaudana, Jaurakna Lupalak Taret Lom Changa Sabatung Ama Kutsinabangam Lay, Atubada, Anobatong Amasusadana Miamda. Kutsina Jaragane, Mamangasu Committee Asina, Sport Fabulin, Mary Sadana, Sanaro Sing Amadi Miam Gidama, Kutsina Balay Cray, Committee Asina left and Miam Gidama Katok Pagaloin and Tabak Tokigane, Miam Nasu Mateng Pangbiu Haiki. Nasigitaramadu the Sarukiakiba, Sekmai Kendrigi XMLA, Quirapam Devendra Fondrakibada. ASSCDC Haribase, Sekmai Teleba Singlup Kunitoige, Mioy Ani Punsilaga Semba Committee Amane, Sekmai Turelda, Nunglengoy Pekpa Singdagi, Karakpa, Senfam Kara, Singlupta, Pikpa Sendo de Putoklaga, Madudaki Lakpa Senfam Maduna, Sekmai Gilambitong, Sana Bung Amade, Atay Jakwa Tarang Kayagi Tabak Singasi Committee Asina Pakat Bibani Haiki. Manipurda Kundaminari Bapurup Amata Tongan Taba Yaroi Haina, the Coordinating Committee on Manipur Integrity, Koko Migi, Jahiyamagi Oina, Nauna Coordinator Gi, Taupuna Bakankraba, Zetendra Ningombana Fongdokre, Ngasi, Lamlai Salepung the Pangto Kiba Koko Migi Nauna Taupuga Basinkan Kibagi Taramada, Wafamasi, Zetendra Ningombana Fongdokibane. Mahak na makatara duna, Koko minalam damasigi miyam gidamag ihaw kaya ting na dun nalakli, maruay na, mitop miyan jasing chang silakli basit ting na ba, India lenga ki Constitution da yawri ba ay naman na, Kanglup amada soka da balay ragadi, madu sandok hanaba hot na ba amade, kundami na riba furup singi mari hena jasan hanaba hot na gani, haiki. United Naga Council की कंगुसिंग को की इनकी कंगुसिंग कभी तो मरी लेने बात हो तो वो मैम पुल्ले हरेगा कोई उन खाना वो मत हो मत आ रहा है निकले दुनिया तो बिदा कभी वो कोई मनुंगी वो एक कॉन्फ्लिक्ट में हमसे सी मितो युवान सासिना वाइन में तो कोई तो हंडना ना बा तो उसी यार वो है वो पोषु थमने ना बाय जाएगा तो कोई मैं हमसे उन्ना ताना मिनेरगा उन्ना कोई को Tauramaduka Mari Lenina, Koko Migi Hanegi Coordinator Gitopuramba, Longzam Ratan Kumana Fondokibada, Kumjalisingani Kunitoi Kunumdoigi, Nauna Pupoina, Zetendra Ningombana, Coordinator, UCM President Joy Chandra Kontozamna Finance, Madeli Pulgi President Somorendra Tokchumna, Media Convener Oinakan Kieduga, Atena Hanagumna, Member Amadi Assistant Coordinator Oinatopuragani Haiki. Tasigi Tangtara Mapaldagi Kunhumdoi Fauba, IIT Jodhpur, Amasung Materials Research Societies of India, MRSI Aninakut Samnatana Pangtoki by International Union of Materials Research Societies and International Conference in Asia Conference Hausik Bahaba Atomic Research Center, Mumbai Chemistry Division da Scientific Officer G. Oinaleriba, Thobal Achoba, Lokam Leraktage, Dr. Raghumani Singh Thozamna, Materials Research Society of India Ge, Medal Fanglakpada, Waiko Mani Girls College, Tobal Gyoza Singnan Ungay Bafungdokre, Mahakhana College Sigi, Chemistry Departmental Lecturer Oinalerambane, Matung the Su Lemzaningai Oiraba Award Kaya Fanglakpagalinana, Manipur Giminchet Purakporasan Uhaina, Waiko Mani Girls College Teacher Association Ge, Secretary Ningombam Tombana Tadropacharola Madahaire. Communist Party of India CPI ge Marfutara Taret Suba Mapok Kumon Tauram Gamari Lenana Jahi Ohum Chow na Pangtokadaba Tauram ngasi December ki tangkun taruktegi ZM Hall Infal Daudukre Tauramadu the Comrade Langol Iboyaima Control Commission ki Chairman CPI Manipur Comrade Dr. M. Narasingh Central Control Committee CPI Member Amadi Comrade L. Koiran State Secretary MSC CPI na Athoiba Mitunglen Oiki Loinana, Tauram Asadagi Haudana, Centenary Celebration and Jahi Ahum Chupna Palan Tauram Pangtuk Lagani Haina, Party Asana Tadropacharol Aman Haire, Ningsing Bayai Party Asikum Jalising Amachamapal Kunmangagi, December Tangkun Taruk Tahudukibane, Charol Asana Maka Taradana, Hausik India da Surinom Liba Miami Damakta, Communist Party na Pangtuk Kibamade, Katokibagi Puwari, Nainagadabatan Dulak Le Haire. Joint Committee on Inaligned Permit Systems, JCILPS, Mayang Langzing, Semgat Nupilup Amade, Maite Inat Kanbalup, Akamna, Punakut Samnaduna, JCILPS, Manipur Convener Fulindro Konsamna Preside Tauduna, Mayang Langzing Community Holder ILP System Gichana Kanglongi Matangda, Kananay Nabagi, Miyam Gimifama Mangasi Pang Tukre, Mifamaduna ILPSC Mapung Faba Yalhumikan Mangamba, Chana Kanglon Ama Ohenaba, Kanaki.
Thasigi Tankun Mathoida Tambalnu High Secondary School gi Mahiroi Nupi Macha Singh Puba Basama accident Tokpadegi Ojama Warden Amade Mahiroi Taret Laibakti Pathodokta Laikidraba Singh Amade Asokpa Singi Mafamda Imphal College Students Union Sil Oina Lupalising Yankagi Mating Pangkre Paugi Maraktatna break amatang lojari Electric laktabana maram oiduna asabe ising phanglar haibi nungsa thiningai leitraba Firmson solar water heater contact number 9862669522 aikhoi gi address hairangoi dung nithamcha karong Imphal West Reki matung taram lokchari makhataba pau pizari Kaithal Manbi Battalion amasung Technopol Battalion Assam Rifles na IGAR South ki makhada Kaithal Manbi amadi Technopol District ki tongan mafamda kunja singaloina na Christmas kumai ki thoram pangthokre haire Kaithal Manbi ki mafam kaya da pangthok ki pathoram ga mari leina na church ki pastor sing na pangthok ki prayer da Assam Rifles na sarukya ki Madugi matung kunja sing amadi khulgi angang sing da kudol pod amadi atum ahau kaya yenthokduna Christmas ki mahau hapki Technopol Battalion na sukunja amadi khulgi angang kaya da atum ahau kaya yenthokki sarukya ki bamiyoi chamani furom na Christmas amadi lagliba anoba chahi kumja lisingani kunhumdoi ki yaifa pauzal supina ki haire Hau ki batang kunmari wakjing inong mapan manimita sana konung utra sanglinda amaiba maibi maijo pena yauna laithau tawduna maitai fauna kabokpok pahauki ayuki matamda sana konungi sana thongda maijo thangzam rajuna kabok chaiduna khudam changdam yengki kha mai kaida chaina joina taba maramna kha mai kai ani mai ising nungsit kangani haina sana konungi publicity secretary Laistram Poreitona ngasi thokpa charol amana haire Kumsi kumza sigi ayang lema kabuk sai bagi khutang sang yang kumatanda kha mai gi asi mai ising kitang kalap lei atei di kaisu thuidok pa leite mai marong sumba lei kha mai gi asi nuksit khara kalap lei mamangai thamiram matamda kabuksi khudam yenga ko matanda pumna mafam amda pulap taraga di leiba asi sahonga honga mai mong sumba haibdu lei kabuk asina nonglei nuksit tungna lei na salaga di leiba awa batai ising isau thu i haibul lei kabuk asina pharap na saliba mai gi adomda leiraga di mai ising nuksit kitang kalap lei haina ngasi gi kudam asi kha mai gi asi kabuk parap na sali aduna kha mai asi mai ising nuksit kitang kalap lei gani haina thamjari Hojik sanabagi pau lobirase Kadajit Youth Welfare Society Club YWAC na sinduna ngarangdagi hauduna wabagai Kadajit sanabungda team kontrani thoina group Nepal da sarukiyar ga chatharakli state level 5-a-side men's night football tournament ki ngasi sane ki match amada GCA FC Kakching amadi OSA Hianglamna goal amata janabangam draw oikre atopa match amadana Bayern FC Kairakna WESC Wabagaibu goal aniyamada maiti bapikre ngasigi match odokpagi thoramda amudon Devil Life English School gi head clerk Warakpam Opendro social worker Laistram Amubamadi Mayengbam Oken Meite na thoiba mithunglan singoina sarukiyaki Athletics Sports Association Singzamay Kongba Road na sinduna ngasi Eastern Ideal High School Ground Akampata ahanba Maiba Munal Singh Memorial 5-a-side Men's Open Soccer Tournament haudokre tournament se udokpagi tharamda Saksam Manipur Pranki Sachiv L Zidane Kuman amade Manipur Legislative Assembly ke Speaker Thokjom Satyabratana athoiba mithung singoina sarukyaki tournament se udokpagi warol piradina Speaker Thokjom Satyabratana fongdokhibada sports na jat bizat khaidina amatta oina punduna nungsi chanana leiba ngamhalle tongan ba mafam kayadagi sanaroi sing laklaga mafam amada sanabasina apunbagi saktamadu utli hainasu fongdokhi Mafam kayadi miyuising jat bizat khaidana pullaga harau nuwaina leimina fangmasi sana khonamuna purakpani haibada haimano thongloi ngasi sanaroi singsidasu aina haijaningmasi ngahaki nuwaibagi sanabadusu hakchang phai mangde tawdabu hena pabadi Manipur se
resource leitaba lamdam amnina human resource ki am tangai badaba leiba aduna sana khonobana isa si human resource ki lamda pusemma ngongani haiba soi tha Team Kun Mapal na Group Nepal da Saruk Yaraga Chathagadori Tournament Seeking a Seldukpuki match da Lanjin B Construction Namadi RNA Enterprises A Sanakipada Goal Amamam Chanaduna Draw a Cray. All Manipur Polo Association is Sinduna Mapal Kangjebung the Tasi Kun Madhudi Hoduna Chatarakliba, Taranipal Superstat Level Women Samadi, Taruk Suba Junior Boys Polo Tournament Nasisaniki Bat Nupi Kanglupki, Match Amada, Lintoinganbi, Kangjay Loop, Tangwe Bana, KMM Riding School Sings the Mabu Panjal Taramatui and the Mighty Papi in a final chunkre. Atoba Match Amadana, Chinkai Hunba Polo Club Kongpalna, Laman Sagol Club. Iroi Sembabu Panzal Mapal Suno the Mighty Papi in a final chunkre. Sataragli Tournament Nasi final match the Tasige Kun Mapal the Sanaragani Tournament Nasi the Nupak Kangluki final match Arbin Polo Club Amade Taubal District Polo Team na Sanaragani Nupi Kangluki final match na Lintoinganbi Kangjay Loop Tangmay Ban Amade Chinkai Hunba Polo Club Kongpal na Sanaragani. Taning Development Club Mayang Langzing Sentona Team Kun Mathoina Group Marida Saruk Yadana TDC Ground da Ngarangdigi Hoduna Chatarakliba Taramanga Suba Mapal A site 9A site village wise open football tournament ki ngasisane ki ba match amada BUFC Loitangna YDC Awang Potsang Bambo goal ahum anida mai ti bapi kre atopa match amada na MYA Awang Lekin Tabina MLYLC Mayang Langzing Tamangbo goal amasunoda mai ti bapi kre. Manipur Veteran Cricket Association is Sinduna Tasiki Taramathoidigi, Lukir Playground, the team Taruna Group Anida Saruk Yaraga Jatarakliba, Taramapal Suba, Manipur Veteran Cricket Tournament King Asisani match da Chem Kagempalina, Wicket Mangada, YUCC Kwakatil Morang Puril Bu Mighty Bapi Kre, match sa the YUCC Kwakatil Morang Puril na tos ngamlaga, ahan ba innings bet paiki bada over kuntarita wicket mapal turaga, run chamaga taratarit loadina, target run chamatarani thamki, match sa ganisuba innings ta Chem Kagempalina bet paiki badana. Over kun mathoy ka ball mari the wicket mari turaga run chamatarani loadina match si mai paki, match mai pa kraba Chem Kwakatil all-rounder Sanjay na over taruk to wicket ahum tuhan kibagaloina ball mapalda run taramari lauduna man of the match ki title loki hayeng cyclone thangmai ban amadi LCCC lilong chazingna sanaragane. Manipur Cricket Association is sending the Luwang Pokpa Cricket Ground the team Taruk na Saruk Yarga Chatarak Liba Anisaba MNCA Women's One Day Trophy King Asisani Kiba match the Model Club Chingamakana AKSDO Kangabokpo Wicket Nipal the Mighty Papikre matches the AKSDO Kangabok Natos Ngamlaga Bet Kandana ahan ba innings bet pai kibada over taranipal the wicket ahum turaga run humfatara mangalaw kibada nong namaram oiraga makata ba match lep kibana VZD method sizna kibada target run chama taramari thamki match ke anisuba innings ta model club chinga makana bet pai kibada over tarani thoi ga ball manga da wicket ani turaga run chama taramari lauduna match si mai pa ki match mai pa kraba model club chinga makagi batsman thokchom loidang tona ball kontra mapalda run yankai taret lauduna women of the match ki title loki hayeng thau thangmai ban amadi force ketrugao na sanaragane. West Bengal Kho-Kho Association is Sindina West Bengal gi Khamarpara Sisu Sangha Ground da Nupagi team kontra taruk amade Nupigi team kontra taruk na group Nepal Khaidok tuna ngasidegi thasigi tang kontra fabanmit mga ni chupna chathagadoriba Nifu Mathe Suba Junior National Kho-Kho Championship ki ngasi ahanba nimit ki sanaki ba Nupamachagi League Round match ta Manipur na Goa bu point taranipal tarani thoida mighty papi kre aduga Nupi Machagi oina Manipur na Jammu amasung Kashmir bo point tarataret marida mighty papiramki championship asigi damak Manipur gi oina Nupa Macha team gi damag NIS coach M Manglim Singh amadi Nupi Macha team gi oina coach H Prem Kumar Singh na Luchingle. Ngasinong magyoyba ay ngasagi pa pizari. Ngasi Manipur da khwaidagi sabagi chang ase degree Celsius tarataruk 10.3 oike ingbagi chang na degree Celsius mapal oike ayukta yawba ising manalgi chang chada
Marifutara Tarit Oiki Amadi Nungtildana Chada Marifuhumdoi Oiki. Loiselakpada Maruba Pausing Amukahana Dizari. Laybak Miam Katna Halaga, Yenduna Legada Boyrabadi, Mikal Pangtokuna Mihut Kanba Made, Langak Labaki Matauta Dre Haina, Chief Minister Nongtaman Berena Fondo Cray. Tungi Mirol Singi Kandana, Mamang the Palambalengak Lusing Namana Pamba Mawonda, Langak Juli Paidambaduna, Nasig Mirol the Company of Wahobani Haina, Chief Minister Nongtaman Berena Fondo Cray. Hayengdagi Hauraga, Nimit Nini, OPD Gitabak Toram Kodimag Lip Lagani Haina, All Manipur Health Services Doctors Association na Lautokre. State Asigi Ngamkai Jayet Nabalay Riba, Cherakasida Chief Minister na State Asigi Boundary Kahilo Hairibastoi Topo Yaroi Haina, Manipur People's Party na High Cray. Assam Rifles na lupa crore taranitoy rom yogadaba ay nating kraba WY tablet sing more dagi fagat pangam cray. Lilong sidio na lilong makalay kay dalayba miyoy amagi yum dagi huralak panihayba gari kaya fagat pangam cray miyoy ani fare. Amade driver bu yam na hantaba moonda ngangkiba sapamcha jado manina miyam khangna sengdo kadabani gari thori ngai dalambi de leiba kakcheng forward takning daba driver singna mamal yam laba thawai kaya puduna chatlibani haire ngasigo na sandok jaba Manipuri IS News matanga seda loisinjere mideng tabidi basing ba mukahana khurumjari.